KOIRENG na LUCHINGBA UNLF ki local volunteer Narengbam Allenshor na Manug Matam Chadana Leikhidaba party ASINA Awaba Phongdorakli party asigi secretary of publicity M Sakhena Thadorakpa cherol amana hai Narengbam Allenshor viral fever na nabadagi party asigi transit camp ta Leikhidabane mahakna Manug Matam Chadana Leikhidabada party ASINA amadi masigi lanmi shangluk MP na Awaba Phongdorakli Leikhidaba N Allenshor atopa ming SK Thobal district ke Wangjing Sorok haibam lekai dagi Narengbam Apollo amasung Narengbam Ongbi Asalata anigi machanupa ahalne mahaki makhada machalnupi amaga manaunupa amaga leide mahak yumbal lambida khongdaduna mahaki loinabi amadi tha ani khaktang ngairiba machanupa amaga su lehaute mahakna party asigi wakhalonda thalsaba thamduna kumja inglisingani shubna kunmanga gi anganba sarukta party asiga samnarakibane mahak MP gi basic military training fangnabagi damak Manipur thadokuna lakibane adubu MP gi general headquarters yaudringai transit camp da leidingaida masa ngamlaktabadagi tha asigi kuntarukta hospital da pukhatki adum oinamak mahak anaba aduna maram oiraga leikhidabane mahakna leikhidaba ase party ase khaktagi natana lamdam asigi ningtam lalhauda achoba mangjaba ama oihore Allenshor na leikhidaba asida awam maishana khawriba imung manungi awabada party asida amade masigi lanmi shangluk MP na thamoi shengna saruk yade Leikhidabagi thawai yaudraba hakchangna malim leisada tinduna ingna chingna pothab oirasanu hainasu cherol asina makha tana phongdorakli